ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯕꯤꯅꯕ ꯀꯥꯎꯟꯠꯗꯥꯎꯟ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯍꯦꯟꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯛꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯋꯥ-ꯑꯅꯥ ꯇꯥꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯃꯁꯥꯒꯤ ꯂꯝꯗꯝ ꯑꯃꯗꯤ ꯃꯌꯨꯝꯗ ꯆꯪꯕ ꯌꯥꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯝꯐꯨꯗ ꯂꯩꯕꯥꯛꯀꯤ ꯆꯥꯎꯔꯕ ꯁꯉꯥꯏ ꯐꯦꯁꯇꯤꯕꯦꯜ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯗ IDPꯁꯤꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯇꯧꯈꯤ꯫ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯌꯥꯎꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯕꯦꯜ ꯄꯥꯡꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯣꯡꯖꯪ ꯑꯁꯤ ꯁꯉꯥꯏ ꯐꯦꯁꯇꯤꯕꯦꯜ 2025 ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯇꯥꯁꯤꯟꯅꯗꯅ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ IDPꯁꯤꯡꯗ ꯃꯈꯣꯏ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯥ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯛ ꯃꯃꯜ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯗꯒꯤ ꯐꯦꯁꯇꯤꯕꯦꯜꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯥ? ꯍꯤꯡꯕꯒꯤ ꯍꯛ ꯍꯥꯟꯅ ꯄꯤꯕꯤꯌꯨ, ꯇꯨꯔꯤꯖꯝ ꯀꯣꯟꯅ ꯈꯟꯅꯁꯤ, ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯕꯣꯏꯀꯣꯠ ꯁꯉꯥꯏ ꯐꯦꯁꯇꯤꯕꯦꯜ 2025 ꯍꯥꯏꯕꯅꯆꯤꯡꯕ ꯁ꯭ꯂꯣꯒꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯃꯤꯅꯠ 5ꯗ ꯑꯣꯏꯔꯁꯨ ꯏꯌꯨꯝꯒꯤ ꯃꯈꯥꯗ ꯍꯤꯞꯂꯒ ꯁꯤꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯒꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯕꯦꯜ ꯁꯤꯜꯂꯤꯕꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝꯗ ꯂꯩꯔꯦ, ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯦ ꯇꯥꯛꯄꯅꯤ꯫ ꯅꯣꯔꯃꯦꯜꯁꯤ ꯂꯩꯔꯦ, ꯐꯦꯁꯇꯤꯕꯦꯜ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯦ, ꯌꯨꯝꯗ ꯍꯜꯍꯟꯕꯤꯔꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯈꯣꯡꯖꯪ ꯑꯁꯤ ꯁꯑꯣꯝꯕꯨꯡ, ꯈꯨꯔꯥꯏ ꯂꯝꯂꯣꯡ, ꯂꯥꯡꯒꯣꯜ, ꯄꯧꯒꯥꯛꯆꯥꯎ-ꯏꯈꯥꯏ, ꯀꯪꯂꯥ ꯃꯃꯥꯡꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯆꯠꯊꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ IDPꯁꯤꯡꯒ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯃꯨꯛꯅꯕ ꯀꯌా ꯊꯣꯛꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯕꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ kaaptuna ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯨꯠ ꯊꯥꯗꯨꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥꯁꯨ ꯆꯠꯊꯈꯤ꯫ ꯁꯑꯣꯝꯕꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ IDPꯁꯤꯡꯅ ꯒꯣꯜꯇꯥꯕꯤ ꯇꯝꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯖꯔꯒꯦ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯊꯤꯡꯂꯛꯄꯗꯒꯤ ꯃꯨꯛꯅꯕ ꯊꯣꯛꯄꯗ ꯃꯤꯑꯣꯏ 6ꯁꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯑꯁꯨꯝꯅ ꯇꯥꯕꯤꯗ꯭ꯔꯕ ꯈꯣꯜꯂꯥꯎ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯕꯦꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯚꯤꯖꯤꯇꯔꯁꯀꯤ ꯔꯤꯀꯣꯔꯗ ꯑꯁꯤ 2022ꯒꯤ 2.19 ꯂꯥꯈꯀꯤ ꯔꯤꯀꯣꯔꯗꯇꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯕ ꯃꯁꯤꯡꯗ ꯁꯨꯞꯅꯇꯒꯤ 9,000ꯗꯒꯤ 9 ꯐꯥꯎꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯅ ꯀꯣꯀꯣꯃꯤꯅꯆꯤꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯌꯥꯎꯅ ꯍꯧꯖꯤꯛꯁꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ IDPꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯃꯟ-ꯂꯣꯡ ꯄ꯭ꯔꯣꯇꯦꯁ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯂꯨꯆꯤꯡꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯒꯚꯔꯅꯔ 𝗂𝗂𝘀 ꯄꯤꯈꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯃꯅꯨꯡꯗ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯎ ꯍꯥꯏꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯅꯨꯃꯤꯠ 31 ꯑꯁꯤ ꯈꯨꯠ ꯊꯦꯛꯇꯨꯅ ꯅꯨꯃꯤꯠ ꯄꯥꯒꯅꯤ, ꯄꯥꯔꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯎꯖꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯆꯦ ꯊꯥꯗꯨꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯁꯦꯇꯜꯃꯦꯟꯠ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯑꯦꯖꯤꯇꯦꯁꯟ ꯑꯃꯁꯨꯡ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ IDMC ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯛꯇꯣꯕꯔ 2025 ꯐꯥꯎꯕꯗ ꯃꯤꯑꯣꯏ 69,000 ꯁꯨꯞꯅ ꯑꯃ ꯃꯅꯤꯄꯨꯔꯗ ꯃꯌꯨꯝꯗꯒꯤ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯅ IDPꯁꯤꯡꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯃꯗꯤ ꯔꯤꯁꯦꯇꯜꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁꯇ ꯍꯦꯟꯅ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯃꯗꯤ ꯊꯨꯖꯤꯟꯅꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛꯠ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯅ IDPꯁꯤꯡꯗ ꯀꯌꯥꯝ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯊꯨꯡꯍꯟꯕ ꯉꯝꯂꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯇꯝꯅ ꯎꯠꯂꯛꯀꯅꯤ꯫ IDPꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯃꯃꯝ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫